Ravindranath Tagore Ereibak Majatida Thona Hapa Eshei Shaklubagi jailda laikiba adu yamna kalakchai. Jammu Kashmir da Indian Army na Chingnaba laitana thawai kathokiba se Ereibak kidamak natabra. Ereibak ki Eshei Shaklubagi jail Changbada Karisu Chingnade haina miyamna thoidok hendokna sakhangnaraba seisakpa Tapta Jayanta Lokrakpamna phongdokre. Wafam ase ngasi mahaki Naran Sainada Leiba Yumda Pangtokpa Kukilan 3 haina mingthonba Eshei ama release tawbagi thoramda phongdokibani. Thoram aduga mari lainana mahakna paumi singda hai Ju Kuki Kanglup ki MLA Tarana Yelhomi Singa Laiminaba Pamde haina national media da phongdokiba aduna takpade makhoi Yelhomi nate haibani. Hauzik thokliba irang ase NRC chananaba hairubagi natraga Maitaina Scheduled Tribe talubagi natragana Reserve Forest area da leiba yaroi haina hairubagi thokpa irang nate. Irang asidi Kuki Singna Popi Thage Yadabagi Lani Government of India na su Popi Thaba Yamna Pami haibasi government ki miyamda Manipuri ki miyamda utliba thawong asina tasengna taklei NRC natraga Reserve Forest area gi matangda demand tawba oirabadi lengaki office mai thaba amadi lambi thong thingbagi thabak chathagadabani adudi natadana loijing loyada leiba maitei micham miyamda onsinduna khut thaba maitei micham gi Yum Mai Thabada Central Force Singna Tumina Leishiliba Sina Takpade Government of India su Popi Thaba Pamle Haibasini. Kukilan Haiba Eshei series asigi ahanba part puthokpada FIR pale haina hairakpada laitafam khanglamde adubo haujikti karisu khanbidre mamangda naga seiduna Eshei saki adubo naga singna FIR tawrakhide naga sing asi kayada gentle oikraba furubno lan matamda langi Eshei sakpada FIR panba haibasidi handaki asina ahanba oiramgani Russia ga Ukraine ga lan tawnariba sida Russia na Ukraine gi mayokta Eshei sai madudabu FIR panabro hainasu mahangna makha tana hangki Santi por bahari sini saya dia koi indigenous ne claim to ma koi khutta sule sarenda to kalwan kuma ga koi lamja kare koi santa tasena koi himina ma pami koi ite pro ka pun himina koi pami tasena asidi ko ni inong nong chak ko na sang iba koi indigenous na tang mai ren ani from khai ai mo tadi dikhai do rakka adu ma koi si mo nam na to ko sidi ko sin ku ki wara ko mis ku ki wara so government dia ko ege tele tin som nang sa ma ko ai ko nam na to ko kai pai ko mai dei nam pam ni ko homeland tan pam ni sa ren to he la ko ko to ku khai fa de santi aduna tra ga mai dei santi or tar bi ko ta sena ai ni sajari ai success hi sai ai na hai ba te sidi ko social buri ko lanje lai sing ko mai rang le ba ko le kem le ma tha ko pam ku tum su ra ai mo no mai piu ai mo pa sa pam de ai sa sa pam ni piu ai di ma to ni pin kai hai ku ki tum na ha ji ba ko ai khamo shanti pho mo lao ni sa na ai mo bi mai ko lao ta ro i to ko mai ai pam sa sa jali i na te